अहानबदा यामना मरुइबा अपडेट खरा थमजगे हौजिक उरीपोक लाई खुरमबी मेयादा युम अमा मैना चाकले फायर सर्विस लाक्तुना कन्नना होटनरी हाइरी करी मरमदगी चाकलखिबनो हाइबा अकुपा पाउ फंगजिद्री थदौ इनपीना नेमचाकिब गेंदा हाई कुकी सिंगल लोइनगनो थदौ ओइना अदुमक लयु ngasi ayuksu lambi thingba kuki masengi gari thugaibana chingba lambi thingba hokre sauningba nungaina daba kaya leiramlagasu hojikti aikoi amana amabu ngaknaduna manipuri asi tangdu leitaba chaukhatpa maikaida amuk hanna purakna hotna si haina cm yumnam khemchan na phungdokre yumthang naba nagaland ki district tarukta frontier nagaland territorial authority sembagi khoyek pinakre muslim mla amabu minister pitrabadi khongjang changsilakadawri Deputy CM Losi Dikona Modbung da Satuna Kuki Miam ga Unagadori Resettlement Amasung Rehabilitation ki package lupa crore samga ga kunhumdoi kai taduna IDP sing phase 9 na khundal laita han ba hore Ajay Kumar Bala ngarang kuki sing na makhoi masen gi gari thugai biram le hairi ngarang Ccpur da irang hukre asokapan yauki hairi ba asi kuki MLA sing popular government sembada saruk yarubagini nemcha kip gan LM khaute Mursangluk sanate Delhi dagi virtual oine assembly mifam yauki Miyambu nongmai sindonda machin menbasing military crackdown chathabiyo haina assembly da MLA Ranjit na pukhatkre की जो सिंगना मैतई खुलक नोंमै कापसिलक्रे सेक्यूरिटी फोर्स ने यामलबा खुजु खुलाई अमदि निसागी पोलम फागतक्रे ngarang February मरी द युमनाम खेम चाना चीफ मिनिस्टर ओइबा अनौबा मियामगी लेंगा अमा सेमलखिबगा इरोइनना मतम खरा लेबलुरबा मतु ngarang नुमिदांग वाइरम अमदि ngasi अयुक कुकी जो सिंगना इम्फाल ईस्ट डिस्ट्रिक्ट की मनुंग चनबा कुंद्रापम असेंबली कॉन्स्टिट्यूएंसी ना कोनबा सिनाम खुलदा खुंदारिबा मैतई खुलक सिंगदा नोंमै राउंड के कापथरक्रे हाइना सिनामदा लेबा विलेज प्रोटेक्शन फोर्स BPF ना हाइरी मरकसिदा सेक्यूरिटी फोर्स सिंगना तोंगान तोंगान बा मफमदगी यामलबा खुजु खुलाई अमदि निसागी पोलम kaya su fagatkrei nongmai kapsilakpa khusu khulai kaya fagatpa amasung nisagi polam kaya fagalibasiga mari leinana pauche sina phangba pau amagi matung inadi matam kuina state sida leiramba president rules lenga लौथोक्तुना सिंगजाम असेंबली कॉन्स्टिट्यूएंसी दगी कारकिबा बीजेपी के MLA युमनाम खेमचाना लुचिंगबा बीजेपी की चुंगसिना बलाइंगा अमा सेमख्रबा मतुंग सिनाम खुलगा थगना लैरिबा कुकी जोसिंगना खुंदारिबा माग एरियादा लैबा तोंगान तोंगानबा बंकर सिंगदगी ngarang नुमिदांग वाइरम पुंग तरुक अमदि ngasi ayuk पुंग तरागा मखाई तारकबा अदवाइदा कुकी जोसिंगना सिनामदा खुंदारिबा मैतै खुलतमना नोंमै राउंड कया कापथा रखिबनि हाइरि कुमजा 2023 की मे अहुम दगी अनौबा लैंगा की वासक लौद्रिंगै की ममांग फावबदा इम्फाल ईस्ट डिस्ट्रिक्ट की सिनाम खुल असी विलेज प्रोटेक्शन फोर्स BPF अमदि मणिपुर राइफल की तोंगान तोंगान बा ट्रुप सिंगना ngak senduna leiramba mafam ni hairi kuki zo singna nongmai kaptharakiba sigi matang da pauche sina sinam khulbu ngak sen bada achauba thodang lauduna lakliba BPF ki advisor khuraijam haikruzam Rajeshwar na phongdu rakhibagi matung inadi kumja 2023 gi May ahum dagi kuki jo singna chatharaliba mihan mipun naiba landa asi ngak senana basinam khulgi oina village protection force asi semkhibani force asi semkhibaga iroinana sinam khulga thangnana leiba mark area si BPF ki thomi singna ahing nungthel numidang khaidokuna matam kaya ngak senduna leirambani aduma pulenga na khul ngak leba singda achauba chaina chaitheng kaya pirakpadagi BPF ki thomi singna lona yadaba mawngda khun ngak nabagi damak pairama khulai sing adu manipur lengak ta khusin nakhibani loinina BPF na ngak senduna leiramba sinam khulgi bunker sing manipur rifles ta khusin aduna ngak selakhibani aduga ngarang amasung asi ikhang khangawdana kuki jo singna nongmai kapsilakhibani aduga kuki jo singna makhoi masel nongmai kapnabani haina social media da lanna pau sandokpani hairi maraksida security force na lokhalakpa jackson tharangi saruk ama oina Bishnupur district ki manung chanba fobalagi mamang thangba saruk ta leiba lautak pat ki fumdi da lotuna thamlamba khusu khulai kya fagale hairi Bishnupur district ki SP gi miyeng makada district asima ki additional SP ops moirangi SDPO na lamjing duna Moirang police station gi OC amasung Bishnupur commando gi khutpu amana tuzekli gi apunba khutpu amana chathekhiba thiba humbagi thabakta yamlaba khusu khulai sing adu fagat khibani hairi thiba humba du da 9mm gi CMG caravan ga loina na magazine amasung sling ama magazine ga loina na 9mm gi nongmai ama magazine ga loina ba 3.2mm gi pistol ama rifle grenade manga lethod bomb ani 12 bore cartridge manga kapayari ba 9mm gi maru tara T eagle sniper scope ama rubber tube ama amasung angangba machugi trampoline machet ama fagale haina police ki cherul amana hairi makhata na young against drug and alcohol manipur yadam amasung anti narcotic task force and of Imphal East district asima ki police khutpu amaga chatha ki bani sagi polam fagat pagi operation amada Christian methamphetamine kg 3.90 ga konana miui ama fagale hairi purompat police station na konba wangkhai chingang bam lekai da chatha ki ba operation asina
Nisagi polam ko na fagalaba MUSC gi maming MD Abdullah Kungamapan apokpa MD Abdul Karim Kawi Mag Thobal District ki Chanuchan Manungchanba Sengmaijin Hengundagi ni hari MD Abdullah bu mafam adudagi crystal methamphetamine ni chingnaba kg ahum longi nisagi polam sing asi tongan ba plastic packet ahum ga konana fagatkhibani loinana mangondagi registration number yaudaba EVS Jupiter scooter ama Apple iPhone 14 amaga loinana Jio gi SIM card ama so fagale fagalaba MD Abdullah bu makha tabalogi thabak lokhanaba fagalaba polam sing asiga loinana thabak pai khatpa hokre haidi emcha kip gena lengak semba yawi mayok ta kham thengna sawre total sa down laut thokre boycott thoragani ngarang chief minister Khemchana luching ma na walenga wasak lobada kangpuk PSMD constituency gi MLN emcha kip gena deputy chief minister oina wasak lokhiba bu yaning da ba fongdok tu ngarang numidang mak magna leriba New Delhi gi Manipur Bhavan gi geta Kuki jogi mioi sing thomjilak tu na pe endaba kholau sing laukre mafam maduda khakta na tana kangpuk pi district ki cycle amasung Chuarchanpur district ki tuibong da so kudak ta gi lambi da uwa feijinduna Mai thaduna thingjinbaga loinana akanba mongda yaningdaba phongdokhibagi pau video amasung photo sing social media ki tongan ba platform sing da viral oirakre nakal amaramda Chuarchanpur district da based over Kuki student organization ki cherol amana nemcha kipgen gi mayokta yaningdaba phongdoktuna Chuarchanpur district da hayeng nungyai matungdagi hauraga pung 10 ki total sadam gi khongjang Chuarchanpur district sin ba thungna changsin gani hairi amaramda Chuarchanpur da based over Kuki Jo Council na su Manipur gi anna walengak semada saruk yakiba Kuki jogi MLA singbu Kuki jogi mafam pumnamakta social boycott tawragani haina phongdorakre IM na nongan bahat kibagi case NI da sinahan biu hairakpa petition gi wile chathakigani Imphal West ki Singjamai PS na kwaliba kwa kaitel konjeng lekai dagi akoijam nongan ba apokpa laikhidraba AK langanbu Enation IM gi masak naiba kedar ama yauna mi kharan tamchina halaga thamlambadagi February 2023 da kangpuk PPS kilometer ahum lom da maglapna na leiba changobum khulgi mafam amadagi fangkhibagi matangda kangpok PPS na case amala khulabasu case adu NIA da sinaduna investigation chathabiu haina Manipur lenga ki maikai digi haijaraba fawbada NIA na hujik fawbada case lokhulu yadabagi mayok High Court of Manipur da file tawrakpa petition ki while makha dana chathaki ga dauri wakadasi laikhidrabagi apokpi akoijam Santibala Humfutaraga Nipana petitioner oiduna Union of India ki mahut sinba Ministry of Home Affairs ki Home Secretary Manipur lenga ki mahut sinba Commissioner Home amasung NIA ki Director General bu respondent sing ohelaga makhoi ahungi mathakta September 4 2024 da file tawrakhibani wakadasi gi matung ina High Court na read petition C number 631 of 2024 Lokhalaga masigi wal thengkhang naina chatharakibani adum oinama ngasi fawbada NIA gi maikai digi thawdo sigi matangda police na lokhatpa case adu makhoina lauselaga investigation chathau haiba yadribani mihada sigi mayakta semkiba JC amasung laikhidrabagi apokpi na matam adugi Manipur lengakta kana taksinbadagi March 9 2023 da Manipur lenga ki maikai digi Commissioner Home na thawdo adugi case asi Enation IM gi Kader Singh chenabani na NIA da transfer tawduna investigation chathan biu haiduna fawba Ai bacherol ama piduna hijackibani adubu NIA na case lokalu yaraktabadagi High Court of Manipur da file tawragliba petition asigi thengkhang naina chatharakpa while gi manungchana mamang thagi kunthra da su petition asi Justice A Guneswar gi bench na course list ki item number kunthra ga mari da half tun lokhat ki adu moina mang numit aduda petition asi lokhana ba mathau taba matam court over gi manungda fangkidabadagi petition asigi petitioner gi maikai da leblakliba Senior Counsel Khaide Manina Court Mathangi while Chathagadaba Numit Yariba Makai Atin Matamgi Manung the Lepiu Hijabadagi Court Nasu Ayaba Piraduna petition Asigi Makha Taba while Ngasi Chathanaba Lepkibani Court Namangjong on the Lepkibagi Matung in a petition Asing Asi Bench Asigi course list key item number 49 the list Tauki at the Moinamang Asi petition Asigi Makha Taba while Chathanaba Numit Asigi Mangwan and a respondent singing Makai Digging Asi Chathapam Tokba while Chathabidana ba amasung atopa numit ama pibi na bahajiraki hari adjournment prayer adubu court na so ayaba piraduna mathang thagi mari suba chayolda makhata na while chathana batharang toki hari adumoina mal senior council khaide mani gi maikai digi mathangi while chathagadaba matam asi khajiktang sangmali amasung khara ngankhana lepiu haina court haijabadagi court na so ayaba piraduna petition asigi makhata ba while mathang thagi tarada chathana ba lepkhre hari panbe yabadi case asigi investigation chatharakpada laikhidrabagi apokpigi maikai digi apenba oiraktabadagi March 10 2024 da Manipur Human Rights Commission da wakat khibani commission nasu Commissioner Home amasung DGP da March 10 2024 da notice issue tawki aduga May 7 2024 da na petitioner da case asigi matangda mathau tarabadi NIA da haijabagi ayaba piraga commission na wakat adu close tawkhibani Imphal gi sati khongnang amasung maiki bi khongnang bu heritage site oihanaba commission na khangan krai
Manipur ki puwari ga sagon aduna mayang Imphal fauduna cheliba Imphal Turel Manipur River gi torbanda horiba sati khongnang amadi maiki bi khongnang bu protected heritage monuments site ama oina lauthok pada mathau taba thabak thoram sing tha ahum gi manungda pangthokpaga loinena Manipur Human Rights Commission na piba direction gi compliance report pikhalangnaba khangankre mamang thagi kungamapanda commission gi active chairperson ki khagendrana commission asida file tawrakiba petition ama lokhatuna khanaraba matungda pikhiba order gi matungina puwari ga sagona ragliba mayang Imphal gi sati khongnang amadi maiki bi khongnang bu state protected heritage monuments oina tha ahum gi manungda lauthoknaba mathau taba thabak sing pangthoknaba mari leinaba petition asigi respondent sing da khangankre loinina commission gi maikai digi Manipur lenga ki archaeology loishang gi superintendent su wafam asi khangan khibaga loinana petition adu mayang Imphal thana wangkhai lekai dagi asem roshan apokpa sonamani kauba mioi amana petitioner oiduna file tawrakhibani ST list dagi ani Kuki tribe lauthoknaba yauna demand kaya tawrakre Schedule tribe ST list dagi ani Kuki tribe haiba wahi lauthoknaba yauna tongan ba demand kaya Meitei alliance ki maikai dagi handak nona semkhiba anawba lenga talakhibaga loinana lenga asibu thagatpa phongdorakre Meitei alliance ki media coordinator na thadorakpa cherol asin hai state asida kumja 2023 gi me ahum dagi hauduna thokliba matam sanglaba irang asina maram oiraga lamdam asigi miyam pumnamak angakpa phangna wahale thokliba irang amadi miyam puna waminariba asi mamang thaktagi hauna ningthina laingakpa ngamdabadagi soirakpani chayen aduna lairiba suspension of operation su agreement amadi kanglon kaina changsilakpa mitop miyancha singa sina state asida thokliba irang asigi khwaidagi chawba horakphamni oirakliba Fibam asida mioi kaya amana Relief camp da lanjena duna leiri Fibam asida nauna lakraba lenga asigi chief minister na thaudang lauduna IDP sing masa gi mayumda hanjul hanaba honaba asisu khwaidagi maruni nauna lakliba lenga asida miyamgi interest ta thamningba maroiba demand sing disu agreement abrogate tawba illegal immigrant sing NRC gumba mechanism sizinaduna masak khangdokpa lenga ki schedule tribe list gi ani Kuki tribe haiba wahi asi lauthokpa poppy cultivation muthatpa amadi drug network sing thugaiba amadi reserve forest sing da lam khopchiliba sing eviction tawthokpa haiba demand asini Manipur da ingtapa purakpa asida luchingba sing punna thaudang lominaba institutional accountability amadi constitutional morality ngakna chaminaba mathau tai loinana lamdam asida leiriba miyamna sulakliba nawalenga asida constructive support piduna constitutional duties sing pangthokhanbada punba oina thaudang lomina se haina cherol asina makha taki oibo vibo congress president oina khalakle general election akselakpaga iroinana AICC na lokhalakpa khongthang ama oina hana tam kerak Manipur ki chief minister oiramlaba okram ibo vibo Manipur Pradesh Congress committee gi anabo president oina khalakre AICC ki general secretary KC Vanu Gopal na thadorakpa cherol amagi matung ina Victor Kaising manga wifi buna working president oina khalaki hari IDP sing mayumda hanjul hanba lamdam sibu mausagi Fibam da hanjul hanba na hanba thabak oigani khemchan irang asina maram oiraga masagi mayumda hanjunba yadana lairiba nakal anima ki IDP sing bu masa gi mayumda hanjul hanba amadi lamdam asibu mausagi Fibam da hanjul hanbana ma ki hanba thabak oigani haina chief minister yumnam khemchana phongdokre nauna chief minister oina wasak laukraba yumnam khemchan ngasi Govindaji khurumba lakpada mathaki wafam asi phongdokhibani magna makha thana hai kumja 2023 gi me ahum dagi thorakhiba irang asina maram oiraga kumja 2025 ki February dagi state asida PR thamlakpadagi miyamna anawba lenga ama asa tawduna lakhibani ngarang khagwa saklokiba lengak oibana problem sing asi solution puraknaba honabada awaba amadi oigadawri national highway sing free movement yadriba IDP sing mayumda chongba ngamdriba amadi state asigi law and order gi lairiba problem sing asigi solution puraknaba peaceful oiba environment ama leihenba mathau tai yumda hanjinba yarba mafam kharada mamingi oina khunda leita hanba hokraba sunga sisu awaba phibamda adumak lairi nakalani maki lanjenariba IDP sing masa gi mayumda hanjul hanaba honabada santi leiba mathau tai haiki census pangthokadariba sigi matangda hangba wahangi pau khumpiraduna khemchan hai mahak CM oina wasak laurabasu haujikmaki oina office changdribana chap chaba wafam thambangamdri hairaduna office changlaba matungda minister singa tanaraga khangalakani haiba wafam thamki Pakistan lanmi ne mamang thagi kunga taruk tagi satharakhiba operation red wolf fitna ama mai pakna loisin kre haina lebak adugi military media wing oiripa inter service public relation ISPR na pongdokre Pakistan lanmi ne Balochistan province sathakiba operation da terrorist chaniga taraga taruk hatpa ngamki hairi operation adugi matung ina terrorist misam kuntraga taruk amasung Pakistan lanmi kungani thoi hatki haina su lanmi gi maikai digi pongdorki akaknawa pawama phangbadagi Pakistan lanmi na lalhubasing na lotuna lairiba Harnad district ki Panchgarda Park samna operation sathakibadi operation asigi haugalakpada Pakistan lanmina lalhubasing lotuna lairiba mafam amada landakiba terrorist nipugu mathoi hatpungamki Pakistan lanmina rad ud fitna amagi makhala tongan ba security personnel single loina sathakiba operation adu yamlaba
lalhaubasin adu hatpa ngamkhibani operation adu singthaningai oina pandam amagi makhada maipakna sathakhibaga loinana terrorist network sing maipakna manghanba ngamki haina su ISPR na phongdorakhi